ꯂꯥꯞꯅꯔꯨꯔꯕ ꯊꯃꯣꯏ ꯑꯅꯤ ꯅꯛꯁꯤꯟꯅꯖꯔꯦ ꯉꯁꯤꯗꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯉꯥꯏꯖꯔꯛꯄ ꯃꯪꯂꯥꯟꯁꯤ ꯉꯁꯤꯗꯤ ꯊꯨꯡꯂꯔꯦ ꯃꯈꯣꯏ ꯑꯅꯤꯒꯤꯁꯨ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯐꯝꯗ ꯑꯣꯏꯅꯖꯕ ꯀꯦꯖꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯊꯨꯡꯂꯔꯣꯏꯗ꯭ꯔꯥ ꯇꯅꯤꯛꯈꯤꯕ ꯊꯃꯣꯏ ꯑꯅꯤꯃꯛ ꯉꯁꯤꯗꯤ ꯐꯪꯖꯔꯦ꯫ ꯖꯣꯔꯁꯨ ꯃꯈꯥ ꯇꯥꯔꯛꯏ, ꯑꯩꯁꯨ ꯅꯪꯁꯦ ꯐꯨꯅꯤꯡꯕꯅ ꯈꯨꯠꯀꯁꯦ ꯃꯔꯦꯡ ꯃꯔꯦꯡ ꯆꯠꯂꯤ꯫ ꯄꯥꯇ꯭ꯔꯤꯛ ꯄꯥꯔꯗꯅ ꯄꯤꯛꯇ꯭ꯔꯨ ꯍꯦꯛ ꯄꯤꯛꯑꯗꯅ ꯅꯪꯅ ꯎꯁꯤꯠꯇꯕ ꯃꯤ ꯈꯨꯠꯁꯤꯠꯇꯗꯣ ꯆꯪꯁꯤꯜꯂꯒ ꯁꯠ ꯊꯥꯖꯅꯤꯡꯕ ꯖꯥꯠꯅꯤꯗ꯫ ꯇꯥꯝꯅꯥꯁꯨ ꯅꯣꯛꯂꯛꯏ, ꯍꯧꯖꯤꯛꯇꯤ ꯑꯦꯅꯤꯃꯤꯗꯒꯤ ꯂꯞ ꯑꯣꯟꯊꯣꯛꯈ꯭ꯔꯦ꯫ ꯖꯣꯔꯁꯨ ꯊꯤꯛ ꯊꯤꯛ ꯅꯣꯛꯂꯛꯏ, ꯍꯧꯖꯤꯛꯇꯤ ꯅꯨꯡꯁꯤꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅꯅꯦ ꯅꯣꯏ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯅꯣꯏꯒꯤ ꯀꯣꯟꯊꯣꯡ ꯑꯗꯨꯗꯤ ꯂꯥꯏꯔꯗꯅ ꯅꯪꯅ ꯄꯥꯏꯔꯤꯕ ꯃꯣꯕꯥꯏꯜꯗꯨꯐꯥꯎ ꯍꯦꯛ ꯅꯨꯡꯁꯤ꯫ ꯇꯥꯝꯅꯥꯁꯨ ꯂꯛꯅꯔꯛꯏ, ꯑꯗꯨꯅꯔꯥ ꯑꯩꯒꯤ ꯐꯣꯟꯗꯣ ꯂꯥꯛꯇꯅ ꯂꯪꯊꯣꯛꯈꯤꯕꯗꯣ꯫ ꯖꯣꯔꯁꯨ ꯃꯈꯣꯜ ꯋꯥꯡꯈꯠꯂꯛꯏ, ꯍꯦꯔꯥ ꯍꯨ 8 ꯈꯥꯕ ꯅꯨꯄꯥꯗꯨꯒꯤ ꯃꯤꯡꯗꯣ ꯐꯟ ꯆꯣꯡꯊꯣꯔꯛꯑꯦ, ꯑꯗꯩꯗꯤ ꯏ ꯍꯥꯏꯒꯠꯂꯛꯄ꯫ ꯑꯗꯣ ꯑꯃꯔꯣꯝꯗꯗꯤ ꯃꯥꯕꯨ ꯌꯥꯝ ꯊꯥꯒꯠꯂꯤ, ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯑꯝꯗ꯭ꯔꯕ ꯑꯩ ꯁꯥꯎꯕ ꯍꯦꯟꯒꯠꯂꯝꯃꯣꯏ, ꯑꯗꯨꯒ ꯏꯕꯥꯅꯤ ꯆꯠꯂꯝꯗꯕꯁꯨ ꯌꯥꯏ꯫ ꯌꯥꯔꯦ ꯑꯗꯨ ꯋꯥꯗꯣ ꯍꯧꯗꯣꯔꯛꯑꯅꯨ꯫ ꯇꯥꯝꯅ ꯑꯃꯨꯛ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ, ꯑꯗꯣ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯂꯣꯠꯂꯨꯕꯗꯣ꯫ ꯖꯣꯔꯁꯅ ꯋꯥ ꯃꯔꯛ ꯊꯠꯂꯛꯏ, ꯂꯣꯏꯈ꯭ꯔꯕ ꯋꯥꯔꯤꯗꯣ ꯑꯃꯨꯛ ꯍꯧꯗꯣꯔꯛꯑꯅꯨꯕ꯫ ꯑꯋꯥꯕ ꯋꯥꯔꯤꯁꯤꯡ ꯊꯨꯞꯆꯤꯟꯈꯤꯗꯨꯅ ꯑꯅꯧꯕ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯔꯁꯤ, ꯑꯋꯥꯕ ꯂꯩꯇꯕ ꯄꯨꯟꯁꯤ꯫ ꯑꯗꯨꯗꯤ ꯊꯦꯡꯉꯤ, ꯍꯟꯅꯕ ꯇꯧꯔꯣ, ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ꯫ ꯖꯣꯔꯁꯅ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ, ꯉꯥꯏꯈꯣꯅꯦ, ꯑꯗꯣ ꯏꯕꯥꯅꯤ ꯑꯃꯨꯛꯀ ꯆꯦꯜꯂꯁꯤꯔꯣ? ꯅꯍꯥꯟ ꯆꯦꯟꯕꯗꯨꯗꯤ ꯅꯪꯅ ꯀꯞꯇꯅꯅꯦ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯃꯊꯣꯡ ꯃꯔꯝꯒ ꯑꯝꯇ ꯇꯥꯍꯧꯗꯦ, ꯀꯣꯛ ꯌꯥꯝ ꯉꯥꯎꯈꯤꯕꯅꯤ꯫ ꯑꯁꯤꯕ ꯋꯥꯔꯤꯅꯤꯅ ꯂꯨꯍꯣꯡꯗꯧꯒꯤ ꯉꯥꯏ ꯂꯩꯔꯀꯥꯟꯁꯤꯗꯅꯦ, ꯌꯥꯔꯦ ꯑꯩꯁꯨ ꯀꯨꯝꯃꯒꯦ, ꯅꯪꯁꯨ ꯍꯟꯈ꯭ꯔꯣ꯫ ꯍꯣꯏ ꯐꯖ ꯂꯩꯍꯧꯔꯣꯀꯣ, ꯆꯠꯊꯣꯛꯀꯅꯨꯀꯣ꯫ ꯅꯪꯁꯨ ꯐꯖꯅ ꯆꯠꯈ꯭ꯔꯣ, ꯆꯠꯊꯣꯛꯀꯅꯨꯀꯣ, ꯂꯨꯍꯣꯡꯉꯝꯗꯥꯏ ꯆꯠꯊꯣꯛꯄꯗꯣ ꯐꯠꯇꯦꯅ ꯍꯥꯏꯅꯕꯅꯤ꯫ ꯍꯣꯏ꯫ ꯇꯥꯝꯅꯥꯁꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ, ꯑꯗꯨꯒ ꯊꯣꯡꯒꯥꯜꯗ ꯆꯪꯈ꯭ꯔꯦ꯫ ꯖꯣꯔꯁꯁꯨ ꯇꯥꯝꯅ ꯆꯪꯈꯤꯕꯗꯣ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯗꯅ ꯑꯃꯨꯛ ꯍꯜꯂꯛꯏ꯫ ꯑꯦꯔꯣꯟ ꯍꯣꯏꯗ ꯍꯜꯂꯛꯄꯅꯤ, ꯑꯗꯨꯕꯨ ꯀꯅꯥꯝ ꯂꯩꯔꯝꯗ꯭ꯔꯦ꯫ ꯌꯨꯝꯒꯤ ꯄꯥꯁꯋꯥꯔꯗꯇꯨ ꯅꯝꯗꯨꯅ ꯊꯣꯡ ꯍꯥꯡꯂꯒ ꯆꯪꯉꯛꯏ, ꯑꯗꯨꯒ ꯁꯣꯐꯥ ꯀꯥꯗꯨꯗ ꯐꯝꯊꯔꯒ ꯕꯣꯔꯤꯁꯇ ꯀꯣꯜ ꯇꯧꯔꯛꯏ꯫ ꯕꯣꯔꯤꯁꯅ, ꯍꯜꯂꯛꯑ ꯃꯥꯜꯂꯤꯅꯤ, ꯀꯣꯜꯒ ꯇꯧꯔꯛꯑꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯛꯏ꯫ ꯍꯜꯂꯛꯑꯕꯣ? ꯀꯥꯏ ꯂꯩꯔꯤꯅꯣ? ꯄꯣꯠ ꯆꯩ ꯂꯩꯔꯤ, ꯍꯜꯂꯛꯇꯣꯔꯦ꯫ ꯄꯣꯠꯇꯤ ꯂꯩꯔꯛꯑꯣ, ꯆꯩꯗꯤ ꯂꯩꯔꯛꯇ꯭ꯔꯁꯨ ꯌꯥꯅꯤ꯫ ꯁꯝꯕꯜ ꯁꯌꯥꯗ ꯌꯥꯝ ꯇꯥꯕꯗꯨꯕꯣ ꯈꯨꯜꯂꯁꯨ ꯌꯥꯕꯗꯨꯕꯨ꯫ ꯂꯥꯏꯕ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦꯗ꯫ ꯅꯪꯗꯤ ꯅꯨꯡꯁꯤꯌꯦ꯫ ꯐꯔꯦ ꯂꯥꯛꯑꯣ, ꯆꯥꯅꯕꯁꯨ ꯑꯩ ꯑꯣꯔꯗꯔ ꯇꯧꯔꯝꯃꯒꯦ꯫ ꯒ꯭ꯌꯥꯟ ꯇꯥꯕ ꯋꯥ ꯈꯪꯈ꯭ꯔꯕ ꯏꯌꯥꯝꯕꯅꯤ, ꯚꯦꯔꯤ ꯒꯨꯗ, ꯊꯝꯃꯣ ꯂꯥꯛꯑꯒꯦ꯫ ꯄꯣꯠ ꯂꯩꯔꯒ ꯊꯣꯔꯛꯄꯗ ꯅꯤꯉꯣꯜꯁꯨ ꯃꯆꯦꯒ ꯄꯣꯠ ꯆꯩ ꯂꯩꯔꯨꯔꯒ ꯊꯣꯔꯛꯄꯗꯨꯗ ꯍꯦꯛ ꯊꯦꯡꯅꯔꯦ꯫ ꯕꯣꯔꯤꯁꯅ ꯅꯣꯡꯊꯥꯡꯗ ꯀꯧꯔꯛꯏ, ꯃꯦꯗꯥꯝ꯫ ꯅꯣꯡꯊꯥꯡꯗ ꯑꯣꯟꯊꯣꯔꯛꯄꯗ ꯕꯣꯔꯤꯁꯀ ꯑꯦꯔꯣꯟꯒ ꯑꯣꯏꯔꯝꯕꯗꯨꯗ ꯊꯥꯖꯗꯅ ꯉꯛꯅ ꯍꯔꯥꯎꯅ, ꯅꯣꯏꯅꯤꯗꯤ ꯀꯩ ꯂꯩꯔꯝꯃꯤꯕ? ꯕꯣꯔꯤꯁꯅ, ꯑꯩꯈꯣꯏ ꯑꯃꯨꯛ ꯑꯦꯔꯣꯟꯒꯤ ꯄꯣꯠ ꯁꯨꯝ ꯌꯦꯡꯉꯝꯕꯅꯤ, ꯃꯦꯗꯥꯝ ꯍꯣꯏꯁꯨ ꯄꯣꯠ ꯆꯩ ꯂꯩꯔꯨꯔꯤꯔꯣ? ꯅꯣꯡꯊꯥꯡꯅ, ꯂꯩꯔꯨꯕꯅꯦ, ꯂꯣꯏꯔꯦ, ꯍꯜꯂꯝꯃꯒꯦꯀꯣ꯫ ꯕꯣꯔꯤꯁꯅ, ꯃꯦꯗꯥꯝ ꯁꯔ ꯏꯕꯥꯏ ꯌꯥꯎꯔꯛꯇ꯭ꯔꯣ? ꯅꯣꯡꯊꯥꯡꯗꯣ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯌꯥꯎꯔꯛꯑꯦ, ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯊꯣꯛꯑꯝꯒꯤꯅꯤ, ꯐꯔꯦ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯍꯣꯏ ꯃꯦꯗꯥꯝ꯫ ꯅꯤꯉꯣꯜ ꯑꯦꯔꯣꯟꯗ ꯃꯃꯤꯠꯇꯨ ꯐꯩꯖꯩ ꯌꯦꯡꯉꯝꯃꯒ ꯃꯆꯦꯒꯤ ꯃꯇꯨꯡ ꯏꯟꯅꯈ꯭ꯔꯦ꯫ ꯑꯦꯔꯣꯟꯁꯨ ꯇꯞꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯕꯣꯔꯤꯁꯇꯣ ꯑꯦꯔꯣꯟꯗ ꯑꯣꯟꯁꯤꯜꯂꯛꯏ, ꯊꯃꯣꯏꯗ ꯀꯩ ꯐꯥꯎꯋꯦ? ꯅꯣꯏ ꯅꯃꯥ ꯁꯅꯥꯌꯥꯏꯗꯣ ꯑꯗꯨ ꯐꯥꯎꯏ꯫ ꯑꯣ, ꯅꯣꯏ ꯅꯄꯥ ꯀꯤꯁꯣꯔꯗꯣ ꯍꯧꯔꯝꯗꯧ ꯃꯥꯜꯂꯨꯔꯦ ꯑꯩꯗꯤ꯫ ꯈꯨꯝꯅꯉꯥꯏꯁꯦ ꯑꯗꯨꯝ ꯂꯩꯕ꯭ꯔꯥ ꯈꯪꯗꯦ ꯅꯪꯁꯦ꯫ ꯈꯨꯝꯅꯉꯥꯏ ꯂꯩꯔꯣꯏꯗꯕ ꯋꯥ ꯉꯥꯡꯉꯛꯑꯣ꯫ ꯑꯗꯣ ꯅꯪ ꯊꯣꯏꯁꯦ ꯅꯨꯡꯁꯤꯕ꯭ꯔꯣ? ꯇꯣ ꯑꯗꯨꯃꯥꯏꯅ ꯈꯨꯝꯅꯤꯡꯉꯥꯏ ꯂꯩꯇꯕꯗꯣ ꯍꯪꯉꯧꯗꯅ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯈꯨꯝꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ, ꯍꯜꯂꯁꯤ ꯂꯥꯛꯑꯣ, ꯑꯃꯗꯣ ꯑꯁꯣꯝꯗ ꯉꯥꯏꯔꯝꯃꯅꯤ꯫ ꯍꯣꯏ꯫ ꯑꯅꯤꯗꯣ ꯒꯥꯔꯤꯗ ꯀꯥꯈꯠꯂꯒ ꯃꯌꯨꯝꯂꯣꯝꯗ ꯊꯧꯔꯛꯂꯤ꯫ ꯁꯨꯃꯥꯡꯗ ꯀꯤꯁꯣꯔꯒꯤ ꯒꯥꯔꯤ ꯈꯥꯝꯂꯒ ꯂꯩꯕꯗ ꯎꯕꯗ ꯕꯣꯔꯤꯁꯅ, ꯅꯣꯏ ꯄꯟꯊꯧ ꯃꯥꯜꯂꯦ꯫ ꯑꯦꯔꯣꯟ ꯀꯩꯁꯨꯝꯇ ꯍꯥꯏꯔꯛꯇꯦ, ꯀꯨꯝꯊꯔꯛꯑꯒ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯊꯥꯖꯗꯅ ꯀꯤꯁꯣꯔꯒꯤ ꯂꯣꯏꯅꯕꯤ ꯑꯥꯆꯥꯔꯥꯁꯨ ꯂꯩꯔꯝꯕꯗꯨꯗ ꯑꯦꯔꯣꯟꯗꯣ ꯒ꯭ꯌꯥꯟ ꯃꯥꯡꯕꯒꯨꯝ ꯇꯧꯔꯛꯏ, ꯊꯥꯖꯗꯕꯅ ꯍꯦꯟꯃꯟꯈꯤꯕꯅ꯫ ꯂꯦꯞꯂꯤꯕ ꯈꯣꯡꯐꯝ ꯑꯗꯨꯗꯒꯤ ꯃꯅꯤꯡꯁꯨ ꯍꯟꯗꯦ, ꯃꯃꯥꯡꯗꯁꯨ ꯆꯪꯁꯤꯜꯂꯛꯇꯦ꯫ ꯑꯥꯆꯥꯔꯥ ꯃꯆꯥ ꯑꯍꯜꯒꯤ ꯃꯇꯧꯗꯨꯗ ꯈꯪꯅꯨꯡ ꯅꯨꯡꯁꯤꯕ ꯍꯦꯟꯒꯠꯂꯛꯏ, ꯇꯞꯅ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ꯫
Imagi sana. Lebna maithongda kapubasu leita milu pirang magsu tap tarakli. Chahi kayasi mama sidagi asigumlaba nungsiba waisi tabuni. Taning nangaijarakhiba ngasidi thajadan taba fangjari. Rongi matau ubada Kisordo mamit ngangsilai. Boris di makhut thangalanga mapiga du taithoklanga phajana kapai. Kenaga yoksabaga angang macha daunaga leizabaga wawa kapcharai. Asarana lao imasi amukta ichabu kongi lao. Eron makhuta pairamba poche singado makhada khangta thadakidana mamagi manakta chensilai. China mamabu kolaga makholi thokta kapai. Asaraso machabu china konsilaga kapli. Nang imasi bu waro bro. Kaisu khangzada ba ichana ngonda. Imasi ga sauba kayagi taina fam oikre. Imasi am lankre. Ngasidi ichagi mapamda imasi maithire. Imasi na nangbu nusiki da badi natte ne. Ngihaki penda bana ichabu ithoki bane. Aisi ichabu nungsiri bani ne. Nong batasu. Aigi imangda nangna lepkide. Imasi haina amuk tasu kaurakide. Aduk thamoi chetpa mapukjel khaba. Imasi ngasidi maithire. Eron su kapna. Imasi ai kem to warodi. Ngasidi imana ichabu laubala abane. Imasi ni ichabu lapna ithokduna thamaroi. Mama na machabu mathanongdagi lokthokpiranga nushina maraibakta chupirai. Aduga makokta manam nampiranga makhutna ahumlak chikpirai. Yumda punna halasi. Aduga yumdane chak chaurasi. Eron so tapna mapido taitholanga harauna nokfe taurai. Hoi masi. Boris di hojikso susut kapli. Mataududa ngasaidagi mapungni nushiramba George Boris to onsilanga. Kaino kayam kopkidoino. Mayamda Boris ta loina nokfe ingai. Boris kapna. Nuini di puna laikrani. Aini yumda ithanda. Mayamdo Boris ki hainduda amuk ke henda nokning bhaibadu oikre. Kisona themai. Ichaso aikoi laithoga lorenana. Pabungjo Eron se aikoi thamageba. Eron na tamna hairi. Noisingsa mingom da khangdena. Jos Eron haidana adum chalage hairibro. Boris na as matang zakidre lai khutak to. Kisor nok laga. Hai pabungjo na haise chumlabani ne. Mingol da yamna laithori. Hojika ni generation se. Boris na Pabungjo ado aina haibado. Kisor na hoine nakhoina so adum he laithoga loire chasidi. Hojita Boris to sakfam khangan nganthori. George na lao rakapadi hanamotorse. Asunna Arun mapuranga mayumda lakli. Premina may okpiranga punay mul changai. Tongane Arun gi happa kaduda machimana homdo puna changminarei. Rumde Arun gi haidana thammana Arun gi photo pamjina se chaba phirol sing loina magi favorite ngaktani. Room gi wall color nagi kaidagi Arun gi favorite ngakto oirangni. Madu ubare Arun do punganga kre. Josna satkhumai. Aina ga nate ko khoi masna tawri ngaktani. Arun amuka suma puni nushirei. Asunna acharana mabu asuk nusibirangani di thazarodabani. Adubu ngasindi mayek singna uba fangli. Leiramba awatpa khudingba loina mensin kibagum awatpa amatta leitre khalai. Boris na Yamu era pamung seina kulanga kubirgi. Asi hairaga Boris to pamung na fan chongkhatkre. Adagi nupa ni duso pamung na chongkhalanga ahumak punna himine. Ngan machak tok laba tongda magi kagi sofa da family khana so wakhal khalai. Tamna nasiri nangse inaw piwa fangle ko. Kaide aina nangbo ayo fangdrabaso nangum biya fabi ama sagai sida tillaba haibase sagai sigi yaya malai magumani punsi chupa ai inawga nungaina pan boyo ko. Dinthoi machagi manak changai.
ꯇꯨꯝꯗ꯭ꯔꯕ ꯏꯆꯥꯗꯤ ꯇꯨꯝꯃꯝꯃꯗ꯭ꯔꯥ ꯈꯜꯂꯨꯔꯦ ꯏꯆꯥꯒ ꯋꯥ ꯈꯟꯅꯅꯤꯡꯗꯅ ꯏꯃꯥꯁꯤ ꯆꯪꯉꯛꯄꯅꯤ ꯉꯥꯟꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯨꯔꯣ ꯑꯗꯨꯒꯤ ꯅꯠꯇ꯭ꯔꯗꯤ ꯀꯩꯒꯤ ꯑꯣꯏꯅꯤ ꯏꯃꯥꯁꯦ ꯉꯁꯤꯗꯤ ꯅꯆꯥ ꯋꯥ ꯈꯔ ꯍꯥꯏꯖꯒꯦ ꯑꯩꯅ ꯌꯥꯝ ꯈꯪ ꯍꯩꯕ ꯍꯥꯏꯕꯒꯤꯗꯤ ꯅꯠꯇꯦꯀꯣ ꯂꯥꯜꯂꯕꯁꯨ ꯂꯥꯜꯂꯦ ꯍꯥꯏꯕꯤꯌꯨ ꯁꯅꯥ ꯍꯥꯏꯌꯨꯅꯦ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯈꯟꯕ ꯌꯥꯝꯅ ꯂꯨꯏ ꯏꯃꯥꯁꯤꯒ ꯄꯥꯝꯃꯨꯡꯒꯅ ꯄꯥꯝꯖꯕ ꯅꯃꯧꯗꯣ ꯂꯧꯒꯗꯕ ꯅꯆꯥ ꯑꯩꯅ ꯈꯣꯏꯗꯥꯗ꯭ꯔꯕꯗꯤ ꯃꯥꯁꯨ ꯂꯩꯕ ꯅꯨꯡꯉꯥꯏꯔꯣꯏ ꯑꯩꯅꯁꯨ ꯌꯨꯝꯗ ꯂꯩꯅꯤꯡꯉꯣꯏ ꯂꯩꯕꯨ ꯂꯩꯃꯤꯟꯅꯔꯗꯤ ꯅꯨꯡꯁꯤꯅꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯊꯥꯏꯅꯒꯤ ꯆꯠꯅꯕ ꯈꯔ ꯋꯥꯠꯄ ꯋꯥꯍꯩꯅꯤ ꯑꯩ ꯅꯨꯄꯤ ꯊꯤꯔꯣꯏ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯒ ꯋꯥꯈꯜ ꯆꯥꯟꯅꯕꯤ ꯌꯨꯝꯒꯤ ꯌꯨꯝꯂꯩꯃ ꯑꯣꯏꯒꯗꯕꯗꯣ ꯑꯩꯅ ꯊꯤꯅꯤ ꯂꯝꯂꯩꯃꯕꯨ ꯌꯨꯝꯂꯩꯃꯅꯤ ꯈꯜꯂꯤꯕ ꯏꯃꯥꯒ ꯕꯕꯥꯒꯒꯤ ꯑꯄꯪꯕ ꯋꯥꯈꯜꯗꯣ ꯅꯆꯥꯅ ꯌꯥꯖꯅꯤꯡꯗꯦ ꯂꯟ ꯊꯨꯝꯅ ꯆꯤꯡꯃꯨꯛ ꯋꯥꯡꯅ ꯄꯩꯔꯕꯁꯤꯗ ꯅꯃꯧ ꯑꯍꯦꯟꯕꯃꯨꯛ ꯊꯤꯔꯤꯕ ꯀꯩꯒꯤꯅꯣ ꯂꯟ ꯊꯨꯝ ꯂꯩꯕꯤ ꯂꯝꯂꯩꯃꯅ ꯑꯩꯒꯤ ꯌꯨꯝꯁꯤꯒꯤ ꯌꯨꯝꯂꯩꯃꯒꯤ ꯃꯍꯨꯠ ꯁꯤꯟꯕꯗꯤ ꯄꯥꯝꯗꯦ ꯀ꯭ꯋꯥꯛꯅ ꯋꯥꯍꯣꯡꯒꯤ ꯃꯇꯨ ꯊꯦꯠꯆꯤꯜꯂꯒ ꯋꯥꯍꯣꯡ ꯑꯣꯟꯕ ꯀꯩꯗꯧꯅꯨꯡꯗꯁꯨ ꯌꯥꯔꯣꯏ ꯅꯆꯥꯁꯨ ꯃꯤꯅꯤ ꯏꯁꯥꯒꯤ ꯑꯄꯥꯝꯕ ꯅꯨꯡꯁꯤꯕ ꯂꯣꯏꯅ ꯐꯥꯎꯔꯤꯕ ꯂꯩꯔꯤꯕꯅꯤ ꯏꯁꯥꯒꯤ ꯑꯄꯥꯝꯕꯕꯨ ꯃꯠꯄꯤꯔꯒ ꯑꯇꯣꯞꯄ ꯏꯃꯥꯒ ꯄꯥꯕꯨꯡꯒꯤ ꯑꯄꯥꯝꯕꯗꯣ ꯑꯩꯕꯨꯁꯨ ꯅꯝꯗꯅ ꯄꯥꯝꯃꯣ ꯍꯥꯏꯕꯁꯦ ꯅꯆꯥꯒꯤ ꯍꯛꯄꯨ ꯃꯠꯄꯤꯕꯅꯤ ꯑꯔꯥꯟꯕ ꯍꯥꯏꯕꯗꯣ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕ ꯉꯥꯟꯕꯒꯤ ꯋꯥꯍꯩꯗ ꯁꯅꯥꯌꯥꯏꯁꯨ ꯇꯨꯃꯤꯟꯅ ꯇꯥꯔꯤ ꯀꯨꯃꯥꯔꯁꯨ ꯔꯨꯝꯗ ꯆꯪꯉꯛꯄ ꯉꯝꯗ ꯇꯨꯃꯤꯟꯅ ꯇꯥꯏ ꯉꯥꯟꯕꯅ ꯅꯆꯥꯁꯨ ꯑꯐꯕꯇ ꯂꯣꯏꯅ ꯈꯪꯖꯩ ꯑꯌꯨꯝꯁꯤꯒꯤ ꯑꯃꯗꯤ ꯄꯥꯕꯨꯡ ꯏꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯅꯕ ꯑꯃꯠꯇꯁꯨ ꯇꯧꯅꯤꯡꯗꯦ ꯑꯗꯨꯕꯨ ꯏꯃꯥ ꯂꯨꯔꯕ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯈꯟꯖꯕꯁꯤꯗꯤ ꯅꯆꯥꯒꯤꯁꯨ ꯍꯛꯄꯤꯕꯤꯌꯨ ꯁꯨꯔꯨꯗꯣ ꯑꯩꯅ ꯃꯥ ꯄꯥꯝꯗꯦ ꯃꯥꯅꯁꯨ ꯑꯩ ꯄꯥꯝꯃꯝꯃꯣꯏ ꯉꯝꯕꯅ ꯃꯆꯥꯅꯨꯄꯤꯕꯨ ꯖꯣꯔꯖꯇ ꯊꯥꯖꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯅꯥꯎ ꯖꯣꯔꯖꯅ ꯇꯥꯎꯅꯥꯕꯨ ꯈꯟꯈꯤ ꯑꯩꯅꯁꯨ ꯊꯥꯒꯠꯂꯤ ꯑꯩꯒꯤ ꯏꯅꯥꯎꯗꯣ ꯑꯩꯒ ꯋꯥꯈꯜ ꯌꯥꯝ ꯃꯥꯟꯅꯩ ꯃꯗꯨꯃꯛꯅꯁꯨ ꯑꯩꯅ ꯅꯨꯡꯁꯤꯖꯕꯤ ꯇꯥꯝꯅ ꯃꯥꯅꯁꯨ ꯅꯨꯡꯁꯤꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯃꯒꯤ ꯑꯩꯒꯤ ꯊꯋꯥꯏꯗꯣ ꯑꯩꯒꯤ ꯏꯅꯥꯎꯄꯤ ꯑꯣꯏꯔꯤ ꯑꯩ ꯅꯨꯡꯉꯥꯏꯇꯕꯗꯤ ꯈꯔ ꯐꯥꯎꯏ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯑꯩꯒꯤ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯍꯟꯖꯅꯤꯡꯈꯤꯕꯅꯤ ꯏꯃꯥ ꯍꯣꯏꯅ ꯃꯥꯕꯨ ꯂꯥꯏꯔꯤ ꯍꯥꯏꯗꯨꯅ ꯄꯥꯝꯈꯤꯗꯕꯗꯣ ꯅꯣꯡꯃꯗꯤ ꯈꯪꯂꯛꯈꯤꯅꯤ ꯂꯥꯏꯔꯕ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯂꯥꯏꯔꯕꯒꯤ ꯑꯁꯦꯡꯕ ꯋꯥꯍꯟꯊꯣꯛꯇꯣ ꯀꯨꯃꯥꯔ ꯂꯦꯞꯂꯝꯕꯗꯒꯤ ꯇꯞꯂꯤ ꯇꯞꯂꯤ ꯃꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯂꯒ ꯃꯆꯥꯕꯨ ꯀꯧꯔꯛꯂꯤ ꯄꯥꯕꯨꯡꯒꯤ ꯁꯅꯥ ꯉꯥꯟꯕꯁꯨ ꯃꯄꯥꯕꯨꯡꯗ ꯑꯣꯟꯁꯤꯜꯂꯛꯏ ꯄꯥꯃꯣ ꯏꯄꯥ ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯃꯥꯡꯗ ꯏꯀꯥꯏꯕ ꯐꯥꯎꯏ ꯏꯆꯥꯗꯤ ꯂꯥꯏꯔꯤꯛ ꯑꯃꯗꯤ ꯂꯥꯏꯁꯨ ꯑꯅꯤꯃꯛ ꯃꯨꯟꯅ ꯈꯪꯂꯕ ꯍꯩꯔꯕ ꯇꯥꯡꯂꯕ ꯐꯤꯖꯤꯒꯤ ꯃꯅꯤꯅꯤ ꯃꯇꯨꯡ ꯏꯄꯥ ꯏꯆꯥꯒꯤ ꯑꯅꯤꯡꯕꯗ ꯌꯦꯠꯂꯣꯏ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧꯖꯔꯣ ꯉꯥꯟꯕ ꯃꯄꯥ ꯃꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯣ ꯍꯔꯥꯎꯖꯩ ꯀꯨꯃꯥꯔꯅ ꯁꯦꯜꯇꯕꯨ ꯃꯤꯍꯧꯕ ꯁꯦꯜꯅ ꯄꯨꯝꯅꯃꯛꯅꯤ ꯈꯜꯂꯨꯕ ꯑꯄꯤꯛꯄ ꯅꯄꯥ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯏꯆꯥꯅ ꯉꯁꯤꯗꯤ ꯆꯨꯝꯊꯣꯛꯄꯤꯔꯦ ꯑꯐꯕ ꯏꯆꯥ ꯐꯪꯖꯕꯅ ꯉꯁꯤꯗꯤ ꯅꯄꯥ ꯑꯩꯕꯨꯁꯨ ꯄꯥꯞꯀꯤ ꯂꯝꯕꯤꯗꯒꯤ ꯆꯤꯡꯈꯠꯄꯤꯔꯦ ꯉꯥꯟꯕ ꯍꯔꯥꯎꯖꯩ ꯄꯥꯃꯣ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯕ ꯂꯣꯏꯕꯗ ꯉꯥꯏꯔꯤꯕꯅꯤ ꯅꯨꯄꯥ ꯑꯍꯨꯝꯗꯣ ꯁꯠ ꯂꯣꯏꯁꯤꯜꯂꯒ ꯄꯨꯟꯅ ꯊꯣꯔꯛꯄꯗꯣ ꯃꯄꯥꯟꯗ ꯐꯝꯂꯒ ꯂꯩꯔꯝꯕ ꯑꯥꯁꯔꯥ ꯉꯛꯅ ꯍꯩꯃꯥ ꯀꯥꯏꯗꯅꯣ ꯆꯠꯇꯣꯏꯁꯤꯕꯣ ꯑꯦꯔꯣꯟꯅ ꯏꯃꯥꯁꯦ ꯑꯩꯈꯣꯏ ꯖꯣꯔꯖꯀꯤ ꯄꯣꯠ ꯈꯤꯇ ꯌꯦꯡꯉꯨꯒꯦ ꯇꯧꯕꯅꯤ ꯑꯥꯁꯔꯥꯅ ꯀꯩꯅꯥꯅ ꯂꯨꯍꯣꯡꯉꯝꯗꯥꯏ ꯄꯣꯠ ꯆꯩ ꯂꯩꯕꯗꯤ ꯂꯩꯅꯩ ꯅꯣꯏꯅ ꯀꯔꯤ ꯂꯩꯔꯨꯗꯣꯏꯕ ꯕꯣꯔꯤꯁꯅ ꯑꯁ ꯏꯃꯥꯆꯧꯕꯤ ꯃꯣꯏꯅ ꯍꯥꯏꯁꯦ ꯇꯧꯁꯤꯅꯦꯅꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯑꯦꯔꯣꯟꯒꯤ ꯂꯩꯅꯥ ꯂꯥꯏꯌꯦꯡꯕ ꯑꯦꯔꯣꯟꯅ ꯃꯆꯤꯟ ꯃꯦꯜꯂꯒ ꯄꯨꯊꯣꯛꯈ꯭ꯔꯦ ꯖꯣꯔꯖꯁꯨ ꯇꯨꯃꯤꯟꯅ ꯃꯇꯨꯡ ꯏꯟꯅꯈꯤ ꯑꯉꯥꯡꯁꯤꯡꯗꯨꯒꯤ ꯃꯑꯣꯡꯁꯤꯡꯗꯨꯅ ꯅꯣꯛꯍꯧꯔꯤ ꯑꯥꯆꯔꯥꯁꯨ ꯇꯧꯔꯤꯁꯤꯡꯁꯤ ꯌꯦꯡꯉꯨꯅꯤ ꯑꯍꯨꯝꯃꯛꯇꯣ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯒ ꯂꯩꯔꯤ ꯅꯤꯉꯣꯜ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗꯗꯤ ꯂꯥꯛꯂꯤꯕꯁꯦ ꯕꯣꯔꯤꯁꯅ ꯅꯤꯉꯣꯜꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯑꯍꯥꯟꯕ ꯇꯧꯕꯗꯣ ꯄꯥꯏꯔꯛꯇꯦ ꯑꯅꯤꯔꯛ ꯁꯨꯕꯗ ꯑꯃꯨꯛꯀ ꯇꯧꯁꯤꯜꯂꯨꯕꯗꯗꯤ ꯊꯣꯏꯅ ꯑꯣꯏꯅ ꯄꯥꯏꯔꯛꯏ ꯀꯩꯅꯣ ꯀꯩ ꯂꯩꯔꯒꯦ ꯄꯥꯏꯗ꯭ꯔ ꯈꯪꯉꯗꯤ ꯇꯧꯔꯛꯀꯅꯨ ꯌꯥꯗ꯭ꯔꯣ ꯕꯣꯔꯤꯁ ꯃꯊꯟꯇ ꯑꯣꯟꯊꯣꯛꯅꯁꯨ ꯀꯦꯡꯉꯤ ꯀ꯭ꯔꯤꯡ ꯀ꯭ꯔꯤꯡ ꯍꯦꯛ ꯂꯥꯎꯏ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯐꯣꯟꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯊꯣꯏꯗ ꯍꯥꯏꯔꯛꯏ ꯃꯤꯒꯤ ꯐꯣꯟꯗꯨ ꯍꯨꯔꯥꯜꯂꯛꯏꯔꯣ ꯍꯨꯔꯥꯟꯕꯤ ꯕꯣꯔꯤꯁꯀꯤ ꯋꯥꯍꯩꯗꯨꯗ ꯖꯣꯔꯖꯀꯤ ꯑꯦꯔꯣꯟꯒꯗꯣ ꯕꯣꯔꯤꯁꯇ ꯌꯦꯡꯁꯤꯜꯂꯤ ꯊꯣꯏꯅ ꯍꯣꯏ ꯍꯨꯔꯥꯜꯂꯤꯅꯤ ꯑꯗꯨꯅ ꯀꯣꯜꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯕꯤꯔꯛꯑꯅꯨ ꯊꯝꯖꯔꯤ ꯒꯨꯗ ꯅꯥꯏꯠ ꯊꯣꯏꯁꯨ ꯐꯣꯟꯗꯣ ꯐꯠꯀꯠꯈ꯭ꯔꯦ ꯕꯣꯔꯤꯁꯅ ꯃꯈꯥ ꯇꯥꯕꯒ ꯅꯪꯍꯧꯂꯛꯍꯧꯗ꯭ꯔꯦ ꯕꯣꯔꯤꯁꯅ
ꯀꯛꯊꯠꯈ꯭ꯔꯦꯅꯦ ꯍꯤꯡꯅ ꯆꯥꯕꯤ ꯍꯤꯡꯆꯥꯕꯤꯁꯦ ꯖꯣꯔꯖꯅ ꯊꯤꯅ ꯆꯩꯔꯛꯏ ꯅꯪꯒꯤ ꯋꯥꯍꯩꯗꯨꯅꯅꯦ ꯀꯛꯊꯠꯈ꯭ꯔꯤꯗꯣ ꯋꯥ ꯉꯥꯡꯉꯤꯅꯦꯅ ꯑꯥꯔꯀꯦ ꯌꯥꯝ ꯁꯦꯡꯉꯦ ꯕꯣꯔꯤꯁꯅ ꯑꯧ ꯅꯪꯗꯤ ꯌꯥꯝ ꯊꯣꯠꯂꯦꯍꯦ ꯑꯦꯔꯣꯟꯗꯤ ꯃꯊ꯭ꯋꯥꯏ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯦꯔꯣꯟꯒꯤ ꯃꯇꯧꯗꯨꯗ ꯑꯅꯤꯃꯛꯁꯨ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ ꯖꯣꯔꯖꯅ ꯊꯣꯏ ꯆꯠꯂꯁꯦ ꯕꯣꯔꯤꯁꯅ ꯀꯩꯅꯣ ꯊꯣꯏ ꯑꯣꯏꯅ ꯀꯣꯏꯍꯜꯂꯒꯦ ꯍꯥꯏꯔꯣ ꯌꯥꯔꯣꯏꯗ ꯑꯗꯨꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯆꯥꯏꯅꯅꯤꯡꯗꯦ ꯖꯣꯔꯖꯅ ꯕꯣꯔꯤꯁꯀꯤ ꯂꯨꯈꯝꯗ ꯈꯨꯄꯥꯛꯅ ꯁꯦꯠꯆꯤꯜꯂꯛꯏ ꯕꯣꯔꯤꯁꯁꯨ ꯂꯨꯈꯝꯗ ꯅꯥꯜꯂꯒ ꯑꯗꯩꯗꯤ ꯏꯪꯂꯤꯁ ꯑꯔꯥꯡꯕꯤ ꯂꯣꯜꯂꯛꯑꯅꯤ ꯖꯣꯔꯖꯅ ꯅꯀꯣꯛ ꯁꯛꯇꯥꯗꯨꯒ ꯅꯪꯅ ꯕꯤꯖꯤꯅꯦꯁ ꯇꯧꯗꯣꯏꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯃꯥꯡꯉꯤ ꯕꯣꯔꯤꯁꯅ ꯅꯣꯏꯗꯤ ꯌꯥꯝ ꯂꯤꯡꯉꯤꯍꯦ ꯖꯣꯔꯖꯅ ꯈꯔ ꯍꯦꯜꯂꯕꯗꯣ ꯅꯤꯡꯉꯣꯜꯒꯤ ꯐꯣꯟꯗꯣ ꯊꯣꯏꯅ ꯄꯥꯏꯔꯛꯑꯕꯅꯤꯅ ꯊꯣꯏ ꯍꯣꯏꯗ ꯂꯩꯔꯝꯅꯤ ꯂꯣꯂꯥꯑꯁꯤꯗꯤ ꯕꯣꯔꯤꯁꯇꯣ ꯆꯦꯅꯦꯜ ꯐꯪꯉꯛꯏ ꯍꯣꯏꯅꯦ ꯆꯠꯂꯁꯦ ꯃꯌꯨꯝꯗ ꯗꯥꯏꯔꯦꯛ ꯆꯪꯉꯨꯁꯦ ꯃꯥ ꯕꯔꯥ ꯂꯩꯕꯅꯤ ꯑꯩ ꯃꯐꯝ ꯈꯪꯉꯦꯕ ꯖꯣꯔꯖꯅ ꯒꯥꯔꯤꯗꯣ ꯑꯃꯨꯛ ꯊꯧꯔꯛꯂꯤ ꯕꯣꯔꯤꯁꯅ ꯅꯥꯀꯜꯗ ꯇꯣꯡꯂꯤ ꯑꯦꯔꯣꯟꯅ ꯃꯅꯤꯡꯗ ꯃꯇꯣꯝꯇ ꯍꯥꯟꯅꯗꯤ ꯒꯥꯔꯤꯁꯤ ꯑꯦꯔꯣꯟꯅ ꯑꯌꯥꯝꯕ ꯑꯗꯨꯝ ꯊꯧꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯖꯣꯔꯖꯅ ꯑꯣꯏꯅ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯒꯥꯔꯤ ꯊꯧꯔꯛꯄꯅ ꯊꯣꯏ ꯍꯣꯏꯒꯤ ꯕꯔꯥꯗꯨ ꯌꯧꯔꯦ ꯖꯣꯔꯖꯅ ꯀꯣꯜꯗꯣ ꯑꯩ ꯇꯧꯒꯦ ꯍꯨꯏ ꯅꯪꯅ ꯍꯧꯗꯣꯡꯗ ꯇꯧꯔꯗꯤꯅꯦ ꯉꯁꯤꯒꯤ ꯁꯨꯛꯄꯥꯏ ꯄꯥꯏꯔꯛꯑꯔꯣꯏ ꯑꯁꯤꯒꯁꯨ ꯊꯣꯏ ꯂꯧꯅꯤ ꯌꯥꯕꯤꯔꯛꯑꯅꯤ ꯕꯣꯔꯤꯁꯅ ꯍꯨꯏ ꯀꯥꯏꯅ ꯌꯥꯝ ꯎꯁꯤꯠꯇꯤꯌꯦ ꯕꯣꯔꯤꯁꯅ ꯉꯥꯡꯉꯤꯗꯣ ꯈꯨꯝꯗꯅ ꯊꯣꯏꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯊꯣꯏꯁꯨ ꯐꯣꯟꯗꯣ ꯄꯥꯏꯈꯠꯂꯒ ꯍꯜꯂꯣ ꯊꯣꯏ ꯀꯥꯏꯗ ꯂꯩꯒꯦ ꯌꯨꯝꯗ ꯀꯔꯝꯕ ꯌꯨꯝꯅꯣ ꯕꯔꯥꯗꯅꯤ ꯀꯩ ꯂꯩꯔꯒꯦ ꯅꯤꯡꯉꯣꯜꯗꯣ ꯅꯣꯏꯗ ꯆꯠꯈꯤꯅ ꯍꯥꯏꯔꯛꯑꯦ ꯑꯗꯣ ꯂꯩꯔꯤꯕꯣ ꯂꯩꯔꯗꯤ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯖꯕ ꯌꯥꯒꯗ꯭ꯔꯣ ꯂꯩꯌꯦ ꯀꯩ ꯋꯥꯔꯤ ꯑꯣꯏꯔꯕꯅꯣ ꯑꯩꯈꯣꯏ ꯉꯥꯏ ꯂꯩꯔꯦ ꯅꯣꯏꯅꯤꯗꯣ ꯑꯝꯇꯪ ꯉꯥꯏꯍꯥꯛꯇ ꯊꯣꯛꯄꯤꯔꯛꯀꯦꯔꯣ ꯇꯥꯝꯅꯥ ꯍꯣꯏꯗ ꯆꯠꯀꯦꯅ ꯇꯧꯕꯅꯤ ꯀꯣꯟꯅ ꯎꯅꯕ ꯌꯥꯔꯣꯏꯗ꯭ꯔꯣ ꯀꯨꯏꯔꯣꯏꯌꯦ ꯉꯥꯏꯍꯥꯛꯇꯪꯅꯤ ꯐꯔꯦꯁꯦ ꯑꯩ ꯊꯣꯛꯂꯛꯑꯒꯦ ꯅꯤꯡꯉꯣꯜ ꯄꯨꯔꯒ ꯊꯣꯏ ꯐꯣꯟꯗꯣ ꯊꯝꯃꯒ ꯅꯤꯡꯉꯣꯜꯗꯣ ꯑꯣꯟꯁꯤꯜꯂꯛꯏ ꯖꯣꯁ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯍꯥꯏꯔꯤꯌꯦ ꯉꯥꯏꯍꯥꯛ ꯊꯣꯛꯎꯔꯁꯤ ꯂꯥꯛꯑꯣ ꯊꯃꯣꯏ ꯄꯥꯟꯗꯕꯗꯣ ꯌꯥꯎꯔꯛꯇ꯭ꯔꯗꯤ ꯑꯩ ꯇꯜꯂꯤ ꯉꯥꯏꯍꯥꯛ ꯊꯣꯛꯎꯔꯁꯦꯕ ꯑꯩ ꯇꯜꯂꯤ ꯃꯤ ꯌꯥꯎꯔꯛꯑꯝꯕꯁꯨ ꯌꯥꯏꯗ ꯀꯨꯏꯔꯣꯏꯕ ꯐꯠꯊꯣꯛꯎꯔꯁꯤ ꯂꯥꯛꯑꯣ ꯀꯩ ꯍꯥꯏꯅꯤꯡꯉꯤꯅꯣ ꯌꯦꯡꯉꯨꯔꯁꯦꯕ ꯊꯣꯏꯅ ꯅꯝꯗꯅ ꯅꯤꯡꯉꯣꯜꯗꯣ ꯆꯤꯡꯂꯒ ꯄꯨꯊꯣꯔꯛꯏ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯇꯞꯅ ꯊꯧꯔꯛꯏ ꯑꯗꯨꯒ ꯈꯥꯝꯂꯤꯕ ꯒꯥꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯖꯣꯔꯖꯁꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯂꯤ ꯊꯣꯏ ꯅꯣꯛꯐꯦꯠ ꯅꯣꯛꯁꯤꯜꯂꯒ ꯀꯩ ꯂꯩꯔꯒꯦ ꯃꯅꯨꯡꯗ ꯐꯝꯂꯝꯕ ꯑꯦꯔꯣꯟꯁꯨ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯛꯏ ꯃꯗꯨ ꯎꯕꯗ ꯅꯤꯡꯉꯣꯜ ꯊꯃꯣꯏꯗꯨ ꯏꯔꯥꯡ ꯂꯥꯡꯖꯩ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ ꯍꯔꯥꯎꯕꯁꯨ ꯐꯥꯎꯔꯤ ꯏꯀꯥꯏꯕꯁꯨꯅꯤ ꯑꯦꯔꯣꯟꯗꯣ ꯌꯥꯝ ꯏꯪꯅ ꯅꯤꯡꯉꯣꯜ ꯑꯩ ꯅꯪꯒ ꯋꯥꯔꯤ ꯑꯝꯇ ꯁꯥꯟꯅꯅꯤꯡꯉꯤ ꯊꯣꯏ ꯃꯃꯤꯠ ꯃꯅꯥꯗꯣ ꯂꯥꯎꯊꯣꯛꯂꯒ ꯌꯥꯝ ꯊꯥꯖꯗꯅ ꯍꯥ ꯁꯦꯡꯉꯕꯣ ꯕꯣꯔꯤꯁꯁꯨ ꯒꯥꯔꯤꯗꯒꯤ ꯁꯠ ꯀꯨꯝꯊꯔꯛꯂꯒ ꯑꯣꯏ ꯍꯧꯗꯣꯡ ꯃꯤꯒꯤ ꯃꯔꯛꯇ ꯊꯠꯆꯤꯜꯂꯨꯅꯨ ꯌꯥꯎꯔꯨꯅꯨ ꯊꯣꯏꯗꯣ ꯕꯣꯔꯤꯁꯇ ꯑꯣꯟꯁꯤꯜꯂꯛꯏ ꯑꯩ ꯍꯧꯗꯣꯡꯅꯦꯗꯤ ꯅꯣꯏ ꯅꯃꯥꯅ ꯍꯥꯏꯕ꯭ꯔꯣ ꯕꯣꯔꯤꯁꯅ ꯑꯩꯈꯣꯏ ꯃꯃꯥꯁꯤꯅ ꯅꯠꯇꯦ ꯑꯗꯨꯗ ꯂꯦꯞꯄꯤꯕ ꯅꯨꯄꯤ ꯂꯥꯛꯄꯗꯨꯅ ꯍꯥꯏꯕ ꯖꯣꯁꯁꯨ ꯕꯣꯔꯤꯁꯇ ꯁꯨꯛꯂꯞ ꯌꯦꯡꯉꯛꯏ ꯕꯣꯔꯤꯁꯇꯤ ꯊꯧꯒ ꯁꯥꯕꯤꯗꯦ ꯊꯣꯏꯁꯨ ꯖꯣꯁꯅ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗꯣ ꯊꯥꯖꯗꯦ ꯕꯣꯔꯤꯁꯇ ꯑꯣꯏꯅ ꯁꯥꯎꯔꯤ ꯅꯪꯅ ꯊꯣꯏ ꯃꯆꯥꯗꯣ ꯂꯥꯟꯕꯤꯌꯨ ꯍꯥꯏꯔꯣ ꯅꯤꯡꯉꯣꯜꯅ ꯑꯦꯔꯣꯟꯗ ꯍꯪꯉꯛꯏ ꯀꯩ ꯋꯥꯔꯤꯅꯣ ꯃꯐꯝ ꯑꯃꯗ ꯁꯥꯁꯦ ꯌꯥꯕ꯭ꯔꯣ ꯑꯦꯔꯣꯟ ꯒꯥꯔꯤꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯅꯤꯡꯉꯣꯜꯕꯨ ꯀꯥꯈꯠꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯁꯨ ꯀꯥꯈꯠꯂꯒ ꯒꯥꯔꯤꯗꯨ ꯃꯐꯝ ꯑꯃꯗ ꯊꯧꯔꯛꯂꯤ ꯀꯅꯥ ꯑꯃꯁꯨ ꯌꯦꯠꯄꯤꯔꯔꯣꯏꯗꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗ ꯍꯦꯟꯅꯗꯣ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯤꯔꯛꯀꯗꯕ ꯃꯍꯧꯁꯥ ꯃꯔꯛꯇꯅꯤ ꯑꯅꯤꯃꯛ ꯀꯨꯝꯊꯔꯛꯂꯤ ꯑꯦꯔꯣꯟ ꯃꯥꯒꯤ ꯐꯣꯔꯃꯦꯟ ꯄꯦꯟꯇꯨꯒꯤ ꯄꯣꯀꯦꯠꯇ ꯃꯈꯨꯠ ꯑꯅꯤꯃꯛ ꯍꯨꯝꯖꯤꯜꯂꯒ ꯒꯥꯔꯤ ꯈꯥꯝꯅꯕꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯂꯦꯞꯂꯤ ꯅꯤꯡꯉꯣꯜꯁꯨ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯂꯦꯞꯄꯛꯏ ꯑꯅꯤꯃꯛ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ ꯑꯃꯅ ꯍꯧꯗꯣꯔꯛꯄ꯭ꯔꯁꯨ ꯍꯧꯗꯣꯔꯛꯇꯦ ꯑꯃꯗꯨꯁꯨ ꯃꯉꯥꯏ ꯍꯟꯗꯛꯇꯤ ꯅꯤꯡꯉꯣꯜꯅ ꯇꯞꯅ ꯍꯧꯗꯣꯔꯛꯂꯤ ꯀꯔꯝ ꯀꯥꯟꯗ ꯊꯣꯔꯛꯀꯦ ꯀꯨꯏꯗ꯭ꯔꯤ ꯀꯔꯝ ꯀꯥꯟꯗ ꯑꯃꯨꯛ ꯆꯪꯗꯣꯏꯕ ꯍꯥꯏꯕ ꯉꯝꯗꯦ ꯍꯥꯏꯅꯤ ꯍꯥꯏꯕꯗꯣ ꯍꯥꯏꯔꯣꯗꯅ ꯑꯩꯅ ꯅꯐꯝꯗ ꯍꯥꯏꯅꯤꯡꯕ ꯋꯥꯗꯤ ꯀꯌꯥꯅꯤ ꯅꯪ ꯑꯩꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯃꯁꯤ ꯌꯦꯡꯂꯒ ꯈꯟꯒꯠꯂꯒ ꯑꯣꯏꯅ ꯍꯥꯏꯔꯒꯦ ꯅꯤꯡꯉꯣꯜ ꯑꯦꯔꯣꯟꯗ ꯌꯦꯡꯉꯛꯏ ꯑꯦꯔꯣꯟꯁꯤ ꯅꯤꯡꯉꯣꯜꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯃꯍꯥꯛꯇꯨꯒ ꯄꯥꯟꯕ ꯑꯣꯏꯕꯤꯌꯨ ꯑꯩꯅ ꯅꯐꯝꯗ ꯍꯥꯏꯔꯣꯏꯗꯕ ꯀꯌꯥ ꯍꯥꯏꯗꯨꯅ ꯂꯥꯟꯈꯤꯕ ꯀꯌꯥꯗꯣ ꯉꯥꯛꯄꯤꯔꯝꯃꯨ ꯃꯔꯨꯞ ꯑꯃꯗꯤ ꯈꯟꯕꯤꯗꯨꯅ ꯑꯩ ꯁꯣꯏꯈ꯭ꯔꯦ
ꯑꯩ ꯂꯥꯟꯈ꯭ꯔꯦ ꯅꯤꯡꯉꯣꯜ ꯇꯥꯖꯅꯤꯡꯈꯤꯕ ꯋꯥꯍꯩꯗꯤ ꯃꯁꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯇꯥꯌꯣꯟꯅꯅ ꯍꯥꯏꯔꯛꯂꯕꯗ ꯀꯞꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯅꯣꯛꯁꯤꯔꯥ ꯈꯟꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯊꯃꯣꯏꯅꯗꯤ ꯍꯥꯏꯔꯤ ꯊꯃꯣꯏ ꯃꯥꯕꯨ ꯈꯔ ꯄꯣꯊꯥꯖꯅꯕ ꯄꯦꯟꯅ ꯀꯞꯊꯣꯛꯂꯨ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡ ꯃꯥꯅꯗꯤ ꯅꯤꯡꯕ ꯀꯥꯏꯔꯕ ꯁꯛꯐꯝ ꯑꯗꯨꯕꯨ ꯎꯍꯟꯅꯤꯡꯗ꯭ꯔꯤ ꯂꯣꯠꯁꯤꯟꯅꯤꯡꯂꯤ ꯅꯤꯡꯉꯥꯏ ꯆꯥꯎꯕ ꯊꯃꯣꯏ ꯃꯥꯒ ꯑꯅꯝ ꯀꯟꯕ ꯃꯥꯏꯊꯣꯡ ꯃꯥꯒ ꯑꯅꯤꯁꯤꯅ ꯏꯟꯁꯤꯜꯂꯛꯄꯁꯤ ꯀꯔꯝꯕꯅ ꯍꯥꯏꯕꯕꯨ ꯏꯟꯒꯅꯤ ꯅꯤꯡꯉꯣꯜ ꯄꯨꯝꯅꯃꯛ ꯐꯥꯖꯤꯜꯂꯒ ꯅꯪ ꯂꯥꯟꯗꯦ ꯂꯥꯜꯂꯤꯕꯗꯤ ꯑꯩꯅ ꯃꯤ ꯑꯃꯒꯤ ꯊꯃꯣꯏ ꯃꯁꯛ ꯈꯪꯗ ꯅꯨꯡꯁꯤꯔꯨꯕꯅꯅꯤ ꯑꯩ ꯅꯉꯣꯟꯗꯁꯨ ꯋꯥꯔꯧꯗꯦ ꯉꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯝꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛꯇꯣ ꯑꯩ ꯊꯝꯈ꯭ꯔꯔꯣꯏ ꯏꯁꯥꯅ ꯌꯥꯅ ꯃꯨꯠꯊꯠꯂꯕꯅꯤ ꯐꯔꯦ ꯑꯩ ꯍꯥꯜꯂꯝꯃꯒꯦ ꯅꯤꯡꯉꯣꯜ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯝ ꯊꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯆꯠꯄꯗꯧꯅ ꯃꯈꯣꯡ ꯂꯥꯎꯅ ꯂꯥꯎꯅ ꯊꯥꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯦꯔꯣꯟꯁꯨ ꯈꯥꯝꯖꯕꯅꯤ ꯑꯗꯨꯕꯨ ꯆꯤꯝꯕꯥꯜ ꯃꯥꯅ ꯈꯣꯟꯖꯦꯜ ꯊꯣꯛꯑꯣ ꯍꯥꯏꯕ ꯌꯥꯗꯕꯅ ꯈꯣꯟꯖꯦꯜ ꯊꯣꯛꯄ ꯉꯝꯈꯤꯗ꯭ꯔꯦ ꯉꯥꯏꯈꯣ ꯍꯥꯏꯅ ꯊꯥꯡꯒꯠꯆꯔꯝꯕ ꯃꯈꯨꯠꯇꯣ ꯑꯃꯨꯛ ꯇꯞꯅ ꯊꯥꯗꯔꯛꯏ ꯑꯗꯨꯒ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯍꯧꯔꯤ ꯅꯤꯡꯉꯣꯜ ꯁꯤꯟꯊꯔꯛꯂꯤꯕ ꯃꯤꯂꯣꯒꯤ ꯄꯤꯔꯥꯡ ꯑꯗꯣ ꯇꯩꯊꯣꯛꯂꯒ ꯃꯇꯦꯛ ꯑꯃ ꯊꯣꯔꯛꯂꯦ ꯑꯣꯇꯣ ꯑꯃꯗ ꯀꯥꯈꯠꯂꯒ ꯆꯠꯈ꯭ꯔꯦ ꯃꯄꯨꯛꯅꯤꯡꯗꯁꯨ ꯈꯜꯂꯛꯏ ꯑꯉꯛꯄꯅꯤ ꯅꯪꯒꯤ ꯄꯨꯛꯆꯦꯜ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯐꯝꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯔꯣꯏ ꯋꯥꯔꯕ ꯆꯣꯛꯊꯔꯕ ꯊꯃꯣꯏꯁꯦ ꯑꯩ ꯏꯁꯥ ꯏꯇꯣꯝꯇ ꯊꯦꯝꯖꯤꯟꯕ ꯇꯝꯂꯒꯦ ꯖꯣꯔꯖꯅ ꯄꯤꯕꯥ ꯀꯧꯔꯨꯗꯨꯅ ꯄꯤꯕꯥ ꯕꯣꯔꯤꯁ ꯖꯣꯔꯖ ꯊꯣꯏ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯒꯥꯔꯤ ꯑꯃꯗ ꯄꯨꯟꯅ ꯇꯣꯡꯂꯒ ꯑꯦꯔꯣꯟ ꯍꯣꯏ ꯆꯠꯈꯤꯕ ꯑꯗꯣꯝꯗ ꯇꯞꯂꯤ ꯇꯞꯂꯤ ꯊꯧꯔꯛꯂꯤ ꯄꯤꯕꯥꯒ ꯖꯣꯔꯖꯀꯅ ꯃꯃꯥꯡꯗ ꯊꯣꯏꯒ ꯕꯣꯔꯤꯁꯀꯅ ꯃꯅꯤꯡꯗ ꯑꯅꯤꯗꯣ ꯄꯩꯊꯣꯛꯅꯗꯨꯅ ꯌꯥꯝꯅ ꯂꯥꯞꯅ ꯐꯝꯂꯤ ꯖꯣꯔꯖ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡꯗꯨꯗ ꯂꯛꯅꯅꯤꯡꯗꯨꯅ ꯂꯛꯅꯔꯛꯏ ꯍꯧꯖꯤꯛ ꯑꯩꯅ ꯒꯥꯔꯤꯒꯤ ꯊꯣꯡꯁꯦ ꯁꯠ ꯍꯥꯡꯗꯣꯛꯑꯝꯃꯗꯤ ꯑꯅꯤꯃꯛ ꯄꯨꯗ꯭ꯔꯨ ꯄꯨꯗ꯭ꯔꯨ ꯀꯦꯜꯍꯧꯅꯤ ꯖꯣꯔꯖꯁꯨ ꯒꯥꯔꯤꯗꯣ ꯇꯣꯡ ꯇꯣꯡꯅ ꯐꯣꯟꯗꯨꯁꯨ ꯃꯦꯠꯂꯨꯕꯗ ꯇꯥꯝꯅꯥꯒꯤ ꯇꯦꯛꯁ ꯑꯃ ꯂꯩꯔꯝꯃꯤ ꯀꯩꯗꯧꯔꯤꯒꯦ ꯖꯣꯔꯖꯁꯨ ꯔꯤꯄ꯭ꯂꯥꯏ ꯍꯜꯂꯤ ꯑꯦꯔꯣꯟꯒ ꯅꯤꯡꯉꯣꯜꯒꯒꯤ ꯊꯃꯣꯏ ꯐꯣꯠꯄ ꯆꯠꯂꯤ ꯑꯣ ꯑꯗꯨꯗꯤ ꯍꯜꯂꯛꯑꯒ ꯍꯥꯏꯔꯛꯑꯣ ꯐꯣꯟꯗꯨ ꯂꯣꯛ ꯊꯝꯈ꯭ꯔꯒ ꯑꯃꯨꯛ ꯇꯨꯡꯗꯒꯤ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯜꯂꯛꯏ ꯒꯥꯔꯤꯒꯤ ꯊꯣꯡꯁꯦ ꯍꯥꯡꯗꯣꯛꯑꯒꯦ ꯕꯣꯔꯤꯁꯅ ꯍꯣꯏ ꯌꯥꯔꯦ ꯇꯨꯃꯤꯟꯅ ꯊꯧꯔꯣ ꯀꯩ ꯀꯥꯟꯗꯕꯗ ꯅꯨꯄꯥ ꯅꯠꯇꯗꯧꯅ ꯄꯥꯝꯈ꯭ꯔꯕ ꯋꯥꯊꯤꯅꯤꯕꯨ ꯍꯥꯏꯔꯗꯤ ꯊꯣꯏꯅ ꯇꯞꯅ ꯉꯥꯡꯕ ꯍꯩꯇ꯭ꯔꯣ ꯅꯥꯀꯣꯡꯁꯤ ꯏ ꯇꯥꯗꯧꯔꯤ ꯀꯩꯅꯣ ꯈꯪꯗꯦ ꯅꯈꯣꯜ ꯁꯛꯇꯥꯗꯨꯒ ꯇꯥꯅꯤꯡꯗꯕ ꯅꯪꯅꯦ ꯍꯦꯠꯐꯣꯟ ꯑꯃꯗ ꯏꯁꯩ ꯇꯥꯔ ꯂꯩꯌꯨ ꯑꯩꯈꯣꯏꯗꯤ ꯈꯔ ꯉꯥꯡꯈꯤꯗꯣꯔꯤ ꯃꯁꯛꯁꯤꯒ ꯁꯤꯗꯅꯤ ꯅꯪꯅ ꯂꯣꯟꯅ ꯀꯦꯜꯂꯤꯗꯣ ꯌꯥꯝ ꯄꯛꯇ꯭ꯔꯕꯗꯣ ꯅꯪꯗꯤ ꯌꯥꯝ ꯄꯛꯑꯦꯍꯦ ꯅꯁꯛꯀꯁꯤꯅ ꯐꯖꯔꯤꯕ ꯀꯃꯂꯥꯅꯤꯀꯣ ꯑꯗꯨꯁꯨ ꯁꯛꯊꯤꯕꯤ ꯇꯝꯐꯥꯒꯤ ꯅꯪꯗꯤ ꯌꯥꯝ ꯐꯖꯔꯦꯍꯦ ꯒꯣꯗ ꯃꯁ ꯕꯤ ꯀ꯭ꯔꯦꯖꯤꯒꯤ ꯍꯦꯔꯣꯗꯣ ꯃꯥꯜꯂꯤ